Manipurda athuba matamda anova popular government ama semnaba center gi luchingba kayada taknari haina XCM nongthomam biren singna phongdorakli. Manipur gi oina nauna miyoi tarahumdoi COVID positive oikhibaga lonana state asigi apunba positive case masing 20 sukri miyoi jamaga tarani thoi discharge taukraba matung active case ki masing jamaga tarani panda leiri. Assam da leiba mapung faraba miyoi amagi adhar piba matamda mari leinariba district singe district commissioner Singh Khaktana piragani haina Assam government na lauthokre. Amadi Assembly Mikhal ge mangoinana mobile phone ge khutang degi ahan boina vote thadaba yahanbai khudong chaba fangba state Bihar na oiragani. Kurumjare ISCOM News Meng Tabiru Punamokpu Khroda Aribam na Taramno Chari Hojik Pau Sandung na Pizari Athuba Matamda Center ge Luchingba Kayada Manipur da Nauba Popular Government ama Semnaba Taknari Hojik Oriba Ground Situation asi Yenglaga Athuba Matamda Anauba Lingak ama Sembirakani Haibagi Thazaba Lady Haina Manipur gi Hanagi Chief Minister Oiramlaba Haingang ACG MLA Nongthomam Biren Singh na Phongdokre ngasi ni Chaipa Chuthekta leiba BJP ge office to pangthokiba Congress na India da emergency namduna thamjinki ba matam adubu India gi oina amamba tangkak amani haina party asina hojik leibak sin bathungna pangthokliba thauram amaga mari leinana Lairik Fongbagi Thauram Yauraba Tungda Paumi Singda Phongdoklam Kibani Mahakna Makha Tana Haikibada Center na Manipur gi Hojik Oriba Fibam Asi Athuba Matamda Loisinaba Thabak Kaya Paikhatli Masibu Loirabadi Athuba Matamda Hariba Popular Government ama Thamba Haibadu Athuba Matamda Pangthorakani Haibagi Thazaba Nongthomam Birenna Thamlakli in the labor situation, the other would be able to wait to the something of Heidi and Nadi, centrally level, national party of the ground situation is simply from the BJP side, we never criticize anybody. Thus, we are concentrating only on the present crisis. We are approaching to the central government and the concerned persons to bring an amicable solutions and to bring peace in the state of Manipur. In the meantime, we are also requesting to the concerned. We gathering frequently with the MLAs of NDAs and the BJP to restore a popular ministry in the state of Manipur. Nagalamaronda Manipurda Miyamna Pamba Popular Government ama Purakpa Pamliba Si Yenglaga Taufam Thokpa Thabak ama oina BJP gi Central Leader Singh Unaduna State BJP gi Maikaidagi Taufam Thokpa Wafam Singh Thamlakre Lakadoriba Numit Singda Constitution na piba ayaba Singhi Makada India Lengak na Taufam Thokpa Thabak Singh Laukhat Charakani Haina BJP Manipur gi President Adhikari Mayum Sardan Devi na Phongdorakre Inkumja Lising Magachomapan Humfutara Mangada India gi Prime Minister Oirambi Laikhidrabi Indira Gandhi na Laibak Sin Bathungbada Emergency Thamjin Kiba Matam Adubo Ningsing Duna June Kun Mangadagi Hauna BJP na Laibak Sin Bathungna Constitution ge Charam Medicine Kiba Laibak Thirba Thaudok Adubo Ningsing Duna Manipur da su party sina amamba matamni haina paksana pangthok liba siga mari leinana ngasige paumi singa unaba aduda phongdokibani President Adhikari Mayum Sardana Makhatana Haikibada Hojik Manipur da Oriba Fibam Asida political party amagi mathakta amana maral thangjinduna leibagi matam nate BJP da Hojik Manipur miyamna pamliba khudingmak thabak oina pangthoknaba party asina chauna lepli Hojik party amaga hunabagi matam nate
Handak ikoi kuidringaida Manipur Congress Party na matam aduda RSS amadi BJP na leibak mahi lang naba silli haiba maralda emergency thamjin khibani haina Sandok libado aranba wafam ni amade Congress Party na BJP ge history marik chumna khangba yaudre haina adhikari mayum sardana maral sikhe BJP hariba party asida inkumja lising amaga chama pan marfuda linkhat kiba party amani haikhe Samvidan Hatya Divas asi aikoina pangthok charibasida aikogi Manipurda ngaranahan aikogi pangthok kiba MPCC ki press conference ta aduba aikogi yamna maram sadaba history nainadaba Bharatiya Janata Party karba matamda ki haiba sigi marik chumba aikogi khamdabana maram oirakana Matangdugi 1975 ki emergency ado Rashtriya Swayamsevak Samiti aikogi BJP na Iran hongdana haiba aikogi emergency si lauthokpagi haidana yamna lauthoi du aikogi constitutionally maram sage haiba pot adu maram sai haina kana bogana wase masimak totally lali haidana nasi Bharatiya Janata Party na Manipur ki oina nauna miyoi tarahumdoi COVID positive oi kibaga loinana state asigi COVID positive case ki apunba masing chaniga kuntra sukre masigi manungda miyoi Chamaga tara nithoi nava faduna discharge tau kibaga loinana active case chamaga tara nipan leire COVID-19 status update report amagi matung inna ngarang nongtil pung ani dagi ngasi nongtil pung ani fawada Manipur gi oina punna miyoi nifu humdoi COVID test tauki madugi manungda miyoi tara humdoi positive oiramba thengnarakibani Hairiba pung kunmari asigi manungda state asida COVID-19 positive oibagi chang chada Kuntra dasmik ani oike positive oiba thengnarakkiba anoba case sing adude Imphal West ge tara Imphal East ge ama amadi Thoubal amasung Bishnupur dage miyoi amamamne Manipur ge oina hojik fawada punna miyoi chatret ka yankai taruk test chawkre hojik COVID-19 positive oibadage miyoi chamaga taruk home isolation da leire Tha asigi tang kuntarukta Ukhrul districta kuki singna tangkhul community ge miyoi singbu fuba chaiba amadi aki akhang pokhan bagi thawong asina ahanba nate condemn tawi haina Federations of Haumina thadorakpa cherol amada fongdorakle cherol asina makha tarduna National Highway 202 Imphal Ukhrul lambida passenger puba gari ama Mongkot Hepu Village Mapada Khamduna Kuki Singna driver amadi passenger tangkhul nupi amabu Asok apan nangan kiba thaudok asina ahanba nate mamangda litanda taba kuki kharana tangkhul gi village authority gi maru oiba miyoi ama inai tana furakibagi wafam laikre Kuki Singna Lairiba Mafam Ayamba Tangkhul Singna Mioibagi Minungsi Utuna Tangkhul gi Lamda Lehen Kibana Ayambani Lamhenba Kuki Singna Fuba Chaiba Gari Thugaiba Achat Awok Check Tauba Passenger Singda Kihanba Kaya Lairagasu Minungsi Yenglaga Tangkhul Singna Ngakpiduna Lakhi Masimakna Yani Haina Hanjin Chatharibani Lamdam Asta Lairiba Irang Asina Maram Oiraga Hairiba Ukhrul Lambia Sida Maitai Amata Chathok Sasin Taudre Haiba Khangna Tangkhul community ge passenger sing toina check tauduna harassment piba se community amabu usittaba amade singnabani maram aduna handak thokliba driver amade passenger fubagi thawong ase makha tana thokhandanaba customary gi thakta wayen badanatana mara leiba sing adugi mathakta FIR chanduna logi oiba chairak pihangadabani Federations of Haumina Kato Katamnau Long Amade Tangkhul Naga Village Students Association na Changsilakpa Thabak Singda Mapung Fana Shawat Kani Hari
tongan ba mafam anidagi miyamdagi senkhai thumkhai tawbada chenaba lona thing trabalal hauluf KCPPWG ge nupi ahum yauna miyoi manga Manipur police na fagat pangongkre ngarang Manipur police ki team amana Imphal West district ke thangmaivan thingel laikai community hall manaktagi KCPPWG ge nupi ani amaga nupa amaga fagat ke fagalaba sing adudi ahibam Johnson Sin alias Khontang Laifam Takyel Kolom Laikai, Ningthauzam Skolia Devi alias Chauba Laifam Tyrant Pokpi May Laikai Amade, Salam Benita Devi alias Bema alias Damna Laifam Ningthaukong Mamang Laikai ni Haide. Atopa Madana Tha Sigi Kuntarukta Manipur Police ki team amanasu Wangkai Ningtem Pukri Mapa lagi lona ting traba lalhaulof asimaki nupi amaga nupa amaga fagat ki makoi ani adudi Laishram Suraj Singh alias Ivungo Laifam Nauremthong Laishram Leirak amade Khetri Mayum Asangbi Devi Laifam Kurai Sarjor Laikai Tinsit Road Porompat tagini makoi ani dagi scooter ama makoi namyam dagi khongbalakpa sel oina lupa lising tara mobile phone amadi Aadhaar card amaga fangle haide Jurivam District Police na ngarang miyoi anidagi masing yamlaba India da sajaba foreign liquor IMFL amade yungo haibade District Indigenous Country Liquor DIC kayamarum frisking check post gate Jurivam dagi fagat pangamkre hariba using aduga fagalaba miyoi ani adudi Tamenglong District ke Nungkau Part 2 Rani Colony dagi Chamsin Liu Rongmei amade District asimake Oinamlong Part 1 dagi Gaichen Dinliu Rongmai ni Haide. Makoyani dagi McDowell number 1 bottle Marfutara Tarok iconic white bottle Chamaganifu Mare Kingfisher beer cans Chanigatara Tarok stock beer Tarani Toy Godfather beer Tarani Toy Tubog beer Yankai Tarok Old Malt beer can Kudmari KD whiskey Tarani Toy Loyana Yungoda liter Tarafagat K Makoi ani loinana fagat laba polam sing aduga punna excise department ta kusinakre haide Mathang thagi July tang amadagi lautak project gate tagi Sandra Fawagi manungda mayai kaba nisa yolamba sing adugi mathakta maira paibi Apun Baluf Bishnupur District amadi anti-drug campaign na drive chathaba hauragani Hariba mafam sing asida mayai kaba nisha yoliba sing na kudaktagi yonba lepiyu haina mera paibi Apun Baluf Bishnupur District ke VP Chanambam Maipak Tombi na fongdokre Wafam asing asining thokongda pangthokiba paugi mifam amada mahak na fongdokibani mera paibi Apun Baluf Bishnupur District ke Vice President CS Maipak Tombi na makata na fongdokibada Manipur da thokliba irang ase loiba natre irang asina maram oiraga iraibak iramdam ngaknanaba honabada mamal yamlaba thawai kaya mangkhrabani Lamdam asida pyar lakpadage irang ase nemthaba mana ubiba chumde jingkhong jingya amade mafam kyada lomi singna lo uba ngamdana leiribani hairiba irang leiringai marak asida mafam kyada nishagi polam sing marang kaina fangalakpa maramna tungi yumbirel oigadawriba icha kaya nisana maram oiduna thokaningdaba thodo kaya thokpagi chang wangkhalakle amaromda Sandra amadi tidim lambida potchay yoliba miyoi singna atingbana chingba nisagi polam sing marang kaina fangalakpa haibase lup asina hakchin na lawe loinana Sandra gi akoibada leiriba CSO singnasu hiram asida akhanaba mityeng changbinaba amade lup asina drive lakpada miyamnasu support tawbiyu haina makata ke ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯒꯦꯠꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥ ꯔꯣꯗ ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯑꯇꯥꯎꯕ ꯑꯗꯒꯤ ꯑꯇꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯃꯌꯥꯝꯁꯤꯅ ꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯒ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯇꯤꯡꯕ ꯌꯣꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯣꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤꯁꯤꯗ ꯂꯩꯗꯅ ꯆꯥꯅꯔꯤꯕ ꯊꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯣꯟꯕꯤꯔꯤꯕꯁꯤꯡꯁꯨꯅꯤ ꯑꯩꯅ ꯉꯁꯤ
mayam ki thongda khoi gi media thongda haijari ba se yaraga di kudak tagi lepiu masina maram orakanda hawala iba angang sing adagi khoi gi pakhang macha sing kayama mangre haiba se isa da thokpa gumani haina khanbiu aduga Bisempur district da laibiri ba khoi gi CSO sing ima mara paibi sing asiguma mayam se athuba matam da miyeng sambiu maru oina loktak akhoi gi sendra ge khoi bada laiba akhoi gi CSO sing club organization mara paibi sing sina sendra ge akhoi bada yoliba mayam se miyeng sambiu athuba matam da thingbiu masida akhoi gi Bisempur district empana masasu thingere ma mapam da akhoi na chasara ka da akhoi na chogat sagani aiba se akhoi na mayam mapam da tamjari Kanglay Pakasida Punna Kundaminariba, Yellow Furup Singi Marakta, Sing Chep Taduna, Kaibum, Tana Bahonariba, Loelam Sandokpa, Indiama de Makoiga, Loinariba, Mapandagi Chonglakpa, Yellow Mi Sasinaba, Kangbu Singa, Loinaduna, Fatraba, Lalong Landakaya, Chotarak Liba, say, Aiko Yellow Mi Sing, Amata Oina Pun Sinduna, Tendaminaba Matam Oide. Haukiba May Kundagi Kunmari Fawada Pangtokiba Siri Lily Festival da Iram da Masigi Paumi Kara News Coverage Toba Made Festival Saruk Yaba Chotpada Isagi Iram da Masida Isagi Iraipak Manipur Haina Gari da Thaduna Chotpa Yaroi Haina Atret Ayet Apan Pi Kiba Adu Aikoi Yellow Mi Singi Oina Laibak Yamna Tibani Haina Lona Ting Traba Lalholuf KCP Apunba Dagi Publicity Secretary Punsirol Maitaina Kuyek Piduna Tadorakiba Cherol Amada Kangalakle. Aiko Yellow Mi Masel Daso Mana Fai Mana Fate Mana Kali Mana Soli Haina Amaga Hunaduna Kudong Jaba Launariba Singa Se Kudak Tagilepi Haina So Makatana Kangalakle. Dr. Tingnam Kishan Foundation Sinduna Dr. Tingnam Kishan Foundation Nasinduna Taramatoi Suba, Dr. Tingnam Kishan Memorial Lecture Thauramge, Manung Channa Archaeology as a Source of Understanding Ge, Culture of Manipur, Haiba Hiramda Lecture Program Amangasi Uripok Sorvon Tingel de Leiba, Imphal Public Library Hall the Pangtokre, Thauramada Archaeologist Oja Okram, Kumar Singh, School of Humanities, Manipur University के retired Dean Professor Oja Soyam Lokendrazit, Department of Philosophy, Dam College of Arts के Assistant Professor Michael Singh, Samjat Chavam Amade, Researcher Dancer Odiba Sabungbam, Babina Devi Nachingba, Saknai Rabam Yoi Singh Nasaruk Yaki, Ngasige Tauramaduga Mari Lenana, Indira Gandhi National Tribal University Regional Campus Manipurda, Political Science and Human Rights के Professors Odiba Dr. Tingnam Kishan Foundation के Trustee Member Dr. Homan Thangjamna Fongdokibada Laikidraba Dr. Kishan na Thajaramba Wakalon Khara Aduda Matam ge Thokliba Isu Singda Karamba Hiram Singda Chanarige Haibasi Kangatlaga Lecture Program Asi Pangthokpani Manipur ge Anganba Matam ge Puari Nainarakpa Matamda Dating ge Khudong Chadaba Kaya Mahairoi Singna Mayok Nabagalonana Puya Mayam Ama Scientific Basis cha Puthokpada Academic ki Oiba Thabak Thoram Kaya Made Interpret Taubada Khudong Chadaba Kaya Thingnariba Sida Archaeological Evidence ke Mathau Tai Hai ke Loinana Ningsing Bayai Madude Kumja Lisinganiga Mapan February ki Tang Tara Tareta Sub-Divisional Officer Oina Thau Puramba Laikidraba Dr. Kishan Amade Mahakaloinaba Dr. Driver Aribam Rajan Mandal Yumnam Token Haribab Myoy Ahum Asibu NSM IM Isak Muva Fiction Na Senapati District ke Tafo Kuki Village ke Mafam Amada Miyatina Hat Kibani Haidi Manipur University of Culture ge Mahairoi Ani Haibade Dona Ngairangbam Amade Undana Lemapokpam na China ge Shanghai Theatre Academy da Shanghai Summer School da Scholarship Fangduna Chinese Opera Course da Certificate Taukraba Tungda Amade Jerin Moirangtem HTA dage PG Tamlakpa Manipuri Mahairoi Ahumna HTA dage Tamluraba Matungda Ngarang
Beijingda leiba Indian Embassy ge Swami Vivekananda Auditorium Hall da pangthokpa Indian Cultural Evening Program da utkiba Leichen haina mingthonba Manipuri Cultural Performance singna Chinese singda angakpa ama fahonba punamaki pukning sumhatpa ngamkre Embassy of India Nisinduna pangthokpa thauramada pena isai thawal jagoi thang leiteng jagoi natringba utke Manipur University of Culture amasung Shanghai Theatre Academy na Makhatana Cultural Exchange Students Exchange amade Administrative Exchange Program singda chatminanaba sem sabahori haina MUC ge Deputy Registrar Dr. L Surjitna khangalakle Assam da leiba mapung faraba mioi amagi Aadhar piba matamda mari leidariba district singi district commissioner DC singna khakta piragani haina Assam government na lauthokre Assam gi chief minister Himanta Biswa Sarma na ngarang cabinet mifam amada Aadhar pibage thabak ase yamna cheksinna chothanaba warif lore haike Bangladesh gi Assam da changsilakiba mioi sing ase ayambana mapung faraba mioi ngaktani makhoidagi chama Aadhar lokhatpa ngamlei maram aduna mapung faraba mioi amana Aadhar pamlabadi manung hutna inquiry ama chatharaba matungda DC khaktana Aadhar pigadabani haina phongdokhe khongthang ase mapalamdagi ain kaina changsilakpa unique biometric identity number asibu loba thingnaba honarakpani haire Awang Nongpok State Sing asi Bangladesh ka tainana leibana ain kaina masing yamlaba Bangladeshi kaya chahi kaya ge mamangdagi State Sing asida changlakpa leptre Assam dagi Bangladeshi kun maramda halan kraba matung ain kaina changlakpa mioi singbo masak khangdoktuna amadi maramda halan kinaba honariba thabak asige saruk ama oina khongthang ase paikhatnaba warif lawkhibani tha asige anganba sarukta Bangladeshi kuntramanga Katigora dagi fagatki amadi makhoi loinamak maramda halanki haukiba thada Assam dagi ain kaina changlakpa Mioi chahumga kuntra masagi maram da halanke mitop sing asibo masak khangdok laga mayumda halankina ba changsilak pathabak ki saruk ama oina haukiba megi tangkun mathoida tongan ba state singda ain kaina changlakpa Bangladeshi kyabu masak khangdok nabagi thabak paikhatpa haukibani haina mahakna makha takhi Today हम लोग आज असम सरकार में कैबिनेट बैठक में ये चर्चा हुए थे कि आधार कार्ड हम एडल्ट सिटीजन को अभी आगे देने का जो नियम है इसको थोड़ा हम लोग टाइट बनाना चाहता हूं बांग्लादेश से जो लोग आते हैं भारत और असम में नॉर्मली ये लोग एडल्ट होते हैं और अगर हमारा जितना आधार का कवरेज है ऑलरेडी हम लोग 100% अचीव कर चुका हूं तो इसीलिए अगर कोई नया एडल्ट व्यक्ति आधार मांगे तो हम इसको पूरा थॉरो इंक्वायरी करना चाहता हूं और डीसी को ही अधिकार होगा उनको आधार देने का ऐसा एक नियम परिवर्तन का बारे में आज हम लोग चर्चा किया हूं और मेरा लगता है कि ऐसा अगर नियम बन जाते हैं तो बांग्लादेश से आते हुए फॉरेनर्स को आधार कार्ड लेना मुश्किल हो जाएगा और बिना आधार कार्ड घूमेगा तो पकड़ने भी हमारे लिए काफी इजी हो जाएगा Khangabokta leiba Sur Hospital ge Marirak Suba Foundation de ge Mangonana District Blood Bank District Hospital Thobal ga puna khusamaduna ngasi nongmagi oiba blood donation camp among ase Sur Hospital Khangabokta pangtokre pangtokiba blood donation camp aduga mari leinana Sur Hospital ge proprietor Dr. Laishram Somen Kumar na haikibada lamdam asida blood ki awatpa leiduna miyamda awaba kaya mayoknariba asidagi karamakai menkhatpa ngamnaba amade gaini dasu igi darkar oibada khudong chabada pinabage pandamda ngasigi camp ase pangthokpani haike Sur Hospital ge 30 jan adugi mamoi na koina blood donation camp ama
district hospital mobile blood bank department kusumnara sinbane aduga blood se darkar oy especially we gynae dasu anytime blood darkar oy aduna blood ki requirements di amba aduga mayam everyone request of white blood direct blood donate to be good for everyone me life su kandani isha dasu ko let's donate blood. Assembly Mikal ge mangoinana mobile phone gi khuthangdagi ahanba oina vote thadaba yahanbagi khudong chaba fangba state Bihar na oiragani wafam asing asi pangthokadoriba municipal council gi board asida hariba mobile app asigi khuthangda voter singna vote thadaba yabagi khudong chaba fanghangani haina state election commissioner oiriba Deepak Prasad afongdokibani adubu khongthang ase handak pangthokadoriba Bihar Assembly Mikal asida chathagadoribra haiba adudi chapchana khangmangamdre State Election Commissioner oiriba Deepak Prasad na makhata na haikibada mobile phone ge khuthangdage vote thadaba fanghangadoriba mioi sing ase maru oina vote thadafam oiriba polling booth singda chathok chasin ngamdaba singi oinane maru oina senior citizen sing differently able oiraba miron biamade migrant workers singi oinani masigidamak voters singna makoi gi mobile phone singda ahanba apps ama hana install tawgani voters singna SEC-BHR hariba mobile application ase download tawraga electoral roll da siznakiba masagi mobile number aduga link tongna hangadabani hawjik fawbagi oina fangba pauda hariba mobile apps ase Android phone khaktada happa yagani hariba mobile apps ase Center for Development of Advanced Computing CDAC na sembani amadi atopa apps amana Bihar State Election Commission na sembani hari Hindu lining chatpasinge chetna thajariba drugage laisang maithabagi thawong chatharakiba dubu yaningdaba phongdoktuna ngarang Bangladesh ta lairiba Hindu singna yaningdabagi khongjang changsinkre Bangladesh National Hindu Federation ge masing yamlaba member kayana Bangladesh ke konung Dhaka da leiba National Press Club ta khongjang changsinduna Hindu gi laisang thugaibada traineriba sing faduna matik chaba cherak fanghalu haina demand tawki masigalonana Larmo Nirhata da leiba Hindu Macha Pradesh Chandrasil amade Bishnupat Sil anigi mathakta chathakiba attack adubusu yaningdaba phongdokhe ngarangi khongjang aduda saruk yakhiba Hindu Alliance ke Secretary General Govind Chandra Pramanikna haikibada Dhaka ge Khilseta leiba Hindu singge Durga gi laishang ama police amade army sing laktuna bulldozer sing sizinaduna thugai ke hariba laisang adu Bangladesh lengakna mafam aduda leiba ke mayokta hoba mioi khara leire haiba wafam da thugai ke hariba laisang leiriba mafam adu railway line leiba amagi manakta leibani Manak aduaida Muslim singi lai kurumfam laishang madrasa amade tongan-tonganba political party singi office sing lei haina mahangna makhata ke Bangladesh National Hindu Alliance BNIA na hojik Bangladesh ke leiriba marak ki lengak asige railways advisor amade religious advisor bo pungkun marigi manungda thabaktagi lauthoknaba demand tawre Mamangaidagi Ningthau Gambir Singhna masamak yauna kang chingkiba mafam ama oiriba Sifai Kaital hariba
lampak asida laikai tara humdoige miyam pulaga tangki makata na numidangi matamda arati katkibaga loinana Jaydev Chongki thainadagi hauna thauramasi Bangladesh ki Sileta pangthoktuna lakpani amadi haujiksu mafam asida khundariba maitei singna thauramasi pangthokli hairi All Manipur Football Association na Sanaroi Singna registration taunabagidamakta khangalakpa birth certificate adu Sanaroi aduna pokpa chahi amagi matungda date of birth registration tauba oigadabani hairi karigumba pokpa chahi amagi matungda date of birth registration tauba oirabadi first class magistrate natraga presidency magistrate amana assisted tauba Oigadabani haina AMFA ki General Secretary L. Jaitimor Roina Koyek Piduna Thadurakpa Cherolamada Kangalakle. Imphal East District Fencing Association na Ahum Suba District Level Fencing Championship 2025-26 Lagliba July Gitang Tara Taritagi July Gitang Kunfauba Kumalampak Fencing Holda Pangtok Lagani Hari Anoba Sanaroi Club Organization Association Natraga Academy Mingchanba Amade Renewal Taubiba Yagani Hari Anoba Sanaroi registration fee Lupa Chahum Club Organization Amade Academy Gi renewal fee Lupa Chamanga Amade Nauna Ming Chanbagi fee Lupa Lising Ama Oigani Hari from Thazan Bagi Aroiba Matam July Gitang Tarani Haina Imphal East District Fencing Association Gi Secretary Wahengbam Romendrajit Singh na Cherolamada Kangalakle Aroibada Maroiba Palmana Pizari Manipurda athuba matamda anauba popular government ama semnaba center gi luchingba kayada taknari haina XM Nongthomam Biren Singh na phongdorakle Manipur gi oina nauna miyoi tarahumdoi COVID positive oikibaga loinana state asigi apunba positive case masing chaniga kuntra sukre miyoi chamagatara nithoi discharge taukibagi matungda active case ki masing chamagatara nipanda laire Assam da lairiba mapung faraba miyoi amagi Aadhar piba matamda mari lainariba district singi district commissioner Singh khaktana piragani haina Assam government an lauthokre Amade Assembly Mikhal ge mangoinana mobile phone ge khuthang dage ahanba oina vote thadaba yahanba gi khudong chab fangba state Bihar na oiragani Haujik Faugi on the ISCOM News na Pizza Manipuri Pau Matangas Solution Jere Meng Tabi Punamang Pomukana Krum Jere